ꯁꯤ ꯑꯩꯍꯥꯛꯅ ꯁꯟꯗꯣꯛꯅ ꯍꯥꯏꯖꯒꯗꯧꯔꯤꯕ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯔꯨꯅꯥ ꯍꯨꯏꯗ꯭ꯔꯣꯝꯅ ꯏꯔꯩꯄꯥꯛ ꯍꯥꯏꯕ ꯁꯩꯔꯦꯡꯗꯨ ꯑꯃꯨꯛꯇ ꯁꯟꯗꯣꯛꯅ ꯇꯥꯛꯄꯤꯕ ꯄꯥꯝꯖꯩ ꯍꯥꯏꯔꯛꯄꯅꯤ ꯑꯗꯣ ꯑꯩ ꯈꯨꯗꯛꯇꯗꯤ ꯉꯝꯖꯗ꯭ꯔꯒꯁꯨ ꯑꯩ ꯉꯁꯤꯁꯤ ꯌꯥꯝ ꯀꯨꯏꯗ꯭ꯔꯤ ꯆꯍꯤ ꯅꯨꯃꯤꯠ 2 days before ꯂꯥꯏꯛꯇ ꯑꯣꯏꯔꯝꯒꯅꯤ ꯃꯗꯣ ꯍꯧꯖꯤꯛꯁꯤ ꯑꯩꯍꯥꯛ ꯏꯔꯩꯄꯥꯛꯀꯤ ꯁꯩꯔꯦꯡꯁꯤ ꯑꯩꯅ ꯄꯥꯖꯈꯤꯕꯗ ꯌꯥꯎꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯥꯏ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯃꯔꯝꯒꯤꯗꯃꯛꯇ ꯏꯆꯥ ꯏꯕꯦꯝꯃꯅ ꯍꯥꯏꯔꯛꯄꯁꯤꯒꯤꯗꯃꯛꯇ ꯑꯩ ꯍꯧꯖꯔꯒꯦ ꯍꯧꯖꯤꯛ ꯂꯤꯁꯅꯔꯁꯤꯡ ꯑꯃꯗꯤ ꯏꯆꯥ ꯏꯕꯦꯝꯃꯕꯨ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯎꯠꯆꯔꯤ ꯑꯩꯅ ꯈꯪꯖꯕ ꯄꯔꯥꯁꯤ ꯄꯥꯖꯔꯀꯥꯟꯗ ꯑꯩ ꯃꯗꯩꯗꯨꯗ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯏꯍꯥꯟ ꯍꯥꯟꯕꯗ ꯁꯩꯔꯦꯡ ꯅꯠꯇ꯭ꯔꯒ ꯋꯥꯔꯦꯡꯁꯦ ꯑꯩꯈꯣꯏꯅ ꯇꯝꯃꯛꯄꯗ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯄꯔꯤꯈꯥꯒꯤꯗꯃꯛꯇ ꯈꯟꯕꯅꯤ ꯄꯔꯤꯈꯥꯁꯤꯗ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯕꯨ ꯑꯩꯈꯣꯏꯅ ꯂꯤꯇꯔꯦꯆꯔꯒꯤꯗ ꯌꯦꯡꯍꯧꯔꯀꯥꯟꯗ ꯑꯦꯅꯤ ꯀꯩꯅꯣꯁꯤꯗ ꯀꯕꯤꯁꯦ ꯑꯩꯈꯣꯏꯅ ꯇꯝꯃꯛꯄꯗ ꯁꯄꯣꯁ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯍꯤꯖꯝ ꯃꯉꯥꯍꯟꯕꯨ ꯍꯥꯏꯔꯣ ꯑꯗꯩ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕ ꯗꯥꯛꯇꯔ ꯀꯃꯜ ꯍꯤꯖꯝ ꯒꯨꯟꯅ ꯑꯗꯩ ꯁꯨꯝ ꯈꯟꯒꯠꯂꯛꯑꯒ ꯃꯃꯥꯡꯉꯩꯒꯤ ꯀꯕꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛꯅ ꯀꯕꯤ ꯑꯅꯧꯕꯗꯅ ꯀꯅꯥ ꯁꯦꯂꯦꯕꯁꯇ ꯌꯥꯎꯔꯤ ꯁꯦꯂꯦꯕꯁꯇ ꯌꯥꯎꯕꯁꯤꯗ ꯃꯃꯤꯡ ꯂꯩꯔꯕ ꯃꯌꯥꯝꯅ ꯈꯪꯅꯕ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯁꯖꯦꯁꯟ ꯗ ꯑꯗꯨꯝ ꯇꯧꯖꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯒꯤ ꯇꯝꯃꯒꯗꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯗꯒꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯅꯤꯅ ꯈꯟꯕꯁꯦ ꯌꯥꯎꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯏ ꯍꯤꯖꯝ ꯃꯉꯥꯍꯜꯗꯒꯤ ꯑꯗꯨꯝ ꯌꯥꯎꯔꯛꯏ ꯑꯗꯩ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡ ꯇꯝꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯃꯤꯡꯆꯠ ꯊꯤꯕ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡꯗ ꯋꯥꯔꯦꯡꯗ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯉꯁꯤꯒꯤ ꯏꯔꯩꯄꯥꯛ ꯍꯥꯏꯕ ꯁꯩꯔꯦꯡꯁꯤꯅꯤ ꯏꯕꯦꯝꯃꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯑꯔꯨꯅꯥ ꯍꯨꯏꯗ꯭ꯔꯣꯝꯅ ꯑꯗꯨꯅ ꯏꯔꯩꯄꯥꯛꯁꯤꯁꯨ ꯑꯔꯥꯝꯕꯝ ꯗꯔꯦꯟꯗ꯭ꯔꯖꯤꯠ ꯁꯤꯡꯍ ꯌꯥꯝꯅ ꯀꯩꯅꯣꯅꯤ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛꯇꯤ ꯑꯣꯏꯗ꯭ꯔꯒ ꯃꯔꯩꯕꯥꯛꯄꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯔꯩꯕꯥꯛꯁꯤꯗ ꯅꯨꯡꯁꯤꯖꯕ ꯀꯕꯤ ꯔꯣꯃꯥꯟꯇꯤꯛ ꯑꯗꯩ ꯗꯥꯛꯇꯔ ꯀꯃꯜ ꯍꯣꯏꯁꯤꯅ ꯌꯥꯝ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯑꯗꯨꯒ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯗꯕꯁꯨ ꯅꯠꯇꯦ ꯃꯥꯒꯤ ꯁꯩꯔꯦꯡ ꯆꯟꯗ꯭ꯔ ꯅꯗꯤ ꯀꯥꯏꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯃꯇꯝ ꯑꯃꯗ ꯆꯟꯗ꯭ꯔ ꯅꯗꯤ ꯏꯆꯦꯜ ꯅꯥꯏꯅ ꯆꯦꯜꯂꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯏꯆꯦꯜ ꯂꯩꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯩꯕꯥꯛꯁꯤꯗ ꯂꯩꯇꯕ ꯂꯥꯏꯐꯝꯁꯦ ꯂꯩꯇꯦ ꯂꯥꯏꯐꯝ 1,000 ꯀꯌꯥꯅꯣ ꯆꯥ ꯀꯌꯥꯅꯣ ꯑꯗꯨ ꯂꯩꯌꯦꯅ ꯑꯩꯈꯣꯏ ꯊꯥꯖꯅꯕꯤ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗꯨꯗꯗꯤ ꯁꯦꯝꯒꯠꯇ꯭ꯔꯗꯅ ꯃꯥꯅ ꯕꯤꯔꯅꯥꯕꯣꯟꯗ ꯆꯠꯂꯒ ꯄꯩꯁꯥ ꯍꯨꯟꯗꯣꯛꯄ ꯀꯩꯗꯧꯕ ꯃꯌꯥꯝꯁꯦ ꯃꯤꯒꯤ ꯂꯝꯒꯤ ꯄꯣꯠꯅ ꯃꯤꯒꯤ ꯂꯝꯅ ꯅꯤꯡꯕ ꯂꯥꯏꯅ ꯍꯦꯟꯅ ꯂꯥꯏ ꯑꯣꯏꯔꯕꯣꯏ ꯅꯤꯡꯕꯒꯥꯁꯦ ꯃꯥ ꯐꯤꯜ ꯇꯧꯏ ꯗꯥꯛꯇꯔ ꯀꯃꯜꯅ ꯑꯗꯨꯅ ꯀꯕꯤꯁꯤꯡꯁꯤꯒꯤ ꯃꯔꯝꯁꯤꯗ ꯃꯣꯏꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯈꯪꯒꯦꯕꯨ ꯃꯣꯏ ꯁꯩꯔꯦꯡꯁꯤꯗ ꯈꯪꯕꯗ ꯅꯠꯇꯅ ꯃꯣꯏꯒꯤ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤ ꯈꯔ ꯄꯤꯔꯝꯕꯁꯦ ꯃꯁꯩꯁꯤꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯄꯥꯕꯁꯤ ꯊꯔꯣꯏꯗꯧꯕꯅꯤ ꯑꯗꯨꯒ ꯍꯥꯏꯅ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯏ ꯑꯗꯨꯒ ꯃꯊꯪꯗꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦꯕꯨ ꯁꯩꯔꯦꯡ ꯑꯃ ꯄꯥꯔꯛꯄ ꯃꯇꯝꯗꯅꯦ ꯄꯥꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯃꯇꯝꯗꯨꯗ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯑꯣꯖꯥꯁꯤꯡꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯏꯗꯤꯌꯥꯗꯣ ꯀꯩꯅꯣ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯏꯗꯤꯌꯥ ꯑꯃ ꯍꯌꯦꯡꯗꯤ ꯏꯔꯛꯑꯣꯏꯅ ꯍꯣꯝꯋꯥꯔꯛ ꯑꯣꯏꯅ ꯄꯤꯔꯛꯏ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯏꯗꯤꯌꯥ ꯍꯥꯏꯗꯤ ꯀꯕꯤꯁꯤꯅꯅꯦ ꯃꯥꯒꯤ ꯑꯥꯔꯊꯗꯨ ꯅꯠꯇꯕ ꯃꯥꯅ ꯐꯣꯡꯗꯣꯛꯏꯕꯗꯣ ꯁꯩꯔꯦꯡꯁꯤꯗ ꯃꯥꯅ ꯐꯣꯡꯗꯣꯛꯏꯗꯣ ꯃꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯌꯦꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯑꯩꯅꯁꯨ ꯃꯊꯪꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯇꯥꯛꯄꯤꯔꯛꯄꯗꯣ ꯑꯃꯨꯛ ꯍꯟꯅ ꯆꯨꯝꯃꯕꯅꯤꯅ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯏꯗꯤꯌꯥ ꯑꯁꯤ ꯁꯩꯔꯦꯡꯁꯤ ꯍꯦꯛ ꯄꯥꯕ ꯂꯣꯏꯕꯒ ꯑꯩꯈꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯏꯗꯤꯌꯥꯁꯤ ꯄꯨꯊꯣꯛꯄ ꯑꯗꯨꯑꯣꯏꯗꯤ ꯑꯩꯈꯣꯏꯗ ꯅꯤꯡꯁꯤꯡꯕꯁꯨ ꯂꯩꯔꯦ ꯑꯔꯥꯝꯕꯝ ꯗꯔꯦꯟꯗ꯭ꯔꯖꯤꯠ ꯁꯤꯡꯍ ꯃꯥꯒꯤꯁꯦ ꯄꯥꯖꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯅꯦ ꯑꯩꯅ ꯂꯥꯏꯔꯤꯛꯁꯤ ꯑꯩꯉꯣꯟꯗ ꯂꯩꯕ ꯂꯥꯏꯔꯤꯛ ꯍꯥꯏꯗꯤ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯗ ꯑꯔꯥꯝꯕꯝ ꯗꯔꯦꯟꯗ꯭ꯔꯖꯤꯠ ꯁꯤꯡꯍꯅ ꯏꯕꯁꯤ ꯑꯩꯅ ꯑꯍꯥꯟꯕ ꯄꯨꯊꯣꯛꯆꯔꯤꯁꯤꯅ ꯑꯩꯅ ꯇꯥꯛꯆꯔꯛꯄ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯤ ꯋꯥꯔꯦꯡ ꯁꯩꯔꯦꯡꯁꯤꯗꯒꯤꯅꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯅ ꯐꯣꯡꯕ ꯑꯗꯨꯒ ꯑꯃꯨꯛꯀ ꯑꯅꯤꯁꯨꯕꯗ ꯑꯈꯟꯅꯕ ꯃꯅꯤꯄꯨꯔꯤ ꯁꯩꯔꯦꯡ ꯍꯥꯏꯅ ꯑꯃꯁꯨ ꯑꯩꯅ ꯅꯩꯅꯖꯩ ꯁꯩꯔꯦꯡꯁꯤꯡꯁꯦ ꯀꯔꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯇꯝꯗꯨꯒꯤ ꯐꯖꯕ ꯍꯧꯖꯤꯛꯀꯤ ꯐꯖꯕꯅꯆꯤꯡꯕ ꯑꯗꯣ ꯂꯣꯡꯖꯝ ꯖꯣꯏꯆꯟꯗ꯭ꯔ
Yumlembam Ibomcha, Morang Tempiro, but Moy Omcha, a power working, Aiba Natani, Sampadak Oiragane, a Kanaba Manipuri saying, and Amasupongi, Masida Hanbata, Arambam Darendrajit Singhagi, Ereipak si su yawi. Masi mung na nazaruba kanda kamay tawgen haibabu ahanbagi Darendrajit Singha aina tam sutam jarakpa aduga ojawe matam da sutak jarakpa apunba Manipuri waring saireng aina ama 11-12 ta tamba madudagi aina yengjaba matamda nainajaba matamda Arambam Darendrajit Singha se Lisinga maga chamapan taret tagina lisinga ma chamapan nifu mari bhause magi pokwa amadi sibagi leitabagi da yauramba aduga amu ngasagi kabi ahumgi anauba saireng ngakang khalla kanda phongba sidana lisinga maga chanipan maudrama thoi aidi sok lisinga maga chanipan maudrama thoi dagina lisinga ma chamapan nifu mari bhawbase magi matam pokwa amadi Lekijaba. Adumaina ibase. Aina mo masik karambana haidoino habada yam luriba mana exam si tharakpa matamda for example masigi se hangeng khalone. Arambam Darendrajit 1 mark ta hangbaya 19 kya da poi 18 kya da poi na chingba hangakpa matamda amma hekta isan base. Ngasagi examiner duna maki matang dala amnina examiner duna mana ngasagi ahan bagi aina haijakiba lisinga chamapan tare taina ni phumari bhause si da parakbo oiraga na lisinga chamapan tare ta poga ni phumari bhawa mai matam oigi hai sida suma kadoiba adagi mu examiner duna ngasagi kabi ohumgi du paraga na mulandowa aduna di ekhoina kaiguma hangeng khalasi Prekhara hang do wai sa koina khangba nate uba nate adubu important oidana khangalamamnina hangakpa matamda ani maksi ibiu haina aina haijage maramdi khoigi akhoi confuse yawi akhoina yamna khangba nate lariki matung ina khangbani aduna sampadak ahum sina phongbiramba sidana Arambam Darendrajit Singha sel singa machani pan maudrama thoi ama dagina lisinga chamapan nifu mari bhausi haina ibiraba aduga ngasagi atopa akhoi 11-12 ta tambiriba council na phongba sidana lisinga chamapan taret tagina lisinga chamapan nifu mari bhawa ada atai di loina manai amana khara sangna ibagi wani aduna ai pajarak lage Sagolban maino leirak Imphal da poi Sri Arambam Darendrajit Singha se Sagolban maino leirak Imphal da poi Tombisna High School da headmaster oina ojagi thabak tawrami anauba Manipuri sahitya gi khutma ba di anauba Manipuri sahitya gi nauringai matamdu da khutma ba di irabiramba ka bisingi manungda amani amasung natya ka ne nataksu iba mahaki phonglaba laising Moirang Thoibi to Moirang Thoibi ID Khamba Thoibi saireng dagina magi heroine oiriba Moirang Thoibi machi natakta ID lila macha amasaisida Moirang Thoibi Moirangi saisida natak oina puthoi saireng oina puthoi kaibya oina puthoi mahakaibya oina puthoi moigi keno se sayon tare ki wari han khajitang agi knowledge dagi ojana takpira pagi matungina thamjakhre ana Moirang Thoibi natak amadi kangsabada khanda kaibya ID khanda ID ne ngasai mahakaibya khanda kaibya na kaibya sida makhal ani leigre aduda khanda kaibya habadi ne mana haisi mahakaibya haisina ras makhal mapan na waring saireng laba waring lairik singdo mahakaibya kawi aduga adugumba yauraba aduga khanda kaibya haibasina ne khoigi kainoni machet oina ID kaibya se loina ras loina pak yaudраga sune ras ahum khaktana oiba su yai haibadi mahakaibya da hairi sidi mahakki hek wari hobadagina loiba phawbada magi wari si oigadaba aduga ras makhal mapan na waring serengba
rasida makhal mapan chui ekhoi nainaraga dum khangbigani biras adagi Singha ras adbhuta ras bhayanak bibhacha na chingba ras makhan mapan che suna yawba adubuna khanda kai bi haba aduda akhoi sorry mahakabi haba aduga mahaidi asoba habani aduga epic hairi se aduga khanda kabi habadi kabi aduda yamna maset oina habadi lesabi phagalakpadagina lohongba phawgi maramda iba akhoi wareng chere aduda suk akhoi khanda kabi kawaya se akhoi na example ama pirabata kano megadut aise Meiteilol na translate taurakanda leisin duty hai am phajagraba aidi jakhasina magi masano se kaina handorimni khoigi keno aduga ramgiri dagina alkapur bhauda loyam khak thabani aidi mai mathauda pungning changlaktabagi yam phajagraba geographical area in keno gi India gi manungsida lariba Himalaya gi jing mathakta-gina lariba sao se punamak tharakanda ngasai leisin duty se aduda example aidi khudama matang pijarabada adugumba saireng wareng aduda khanda kai bi habani adagi Bhagachandra Manipurda pankiba Gauradhanmabu yamna hugdoklamba nthauski hakta phonglawna akhogi raslila ka puthokiba aduguma Bhagachandra asinatak oina aibana thambirami Manipur Sahitya Parishadna aibada laikhidraba matungda Kabiratna upadhi piki laikhidabana Samapani Pumarida Kabiratna pibana Lisingama Samapani Punipanda piduna mabu ikai khumnaki Ereipak haiba saireng asida kabina mahagi pongnafam Manipur gi mahousagi khusem gi phajaba singa singthabaga loinana leipak asida hokhiba Ereipak ningba Darendrajit Jubaras ko Farsi sagai thakta nongna ka khraba Jai Singh Gambhir Singha Nara Singha aidi awalandagi chahi tare khuntakpadagi Manipur bu amuhana udha tawrak khraba mapari mapangal mathona leiraba Nara Singha amadi Gambhir Singha masi manawni na chingba kal athau kaya su singthari mahangna yamna tawimal khangba aikhoi kabi amani mama leiba pu nungsi jabani haibase khoina magi wari matik si par kanda adum heta khangai pa hokjaragi Ereipak ujadri nangumba Ereipak aidi Manipur niko Ereipak Manipur adugumlaba nungsiba pungningi penaba aidi nungsira di pungning si peledana akhoi pungning se yam nungaiba pokpa du penbani nongpoki koro khongthapham aidi north east sai awang nongpok lamda Bharat ki samji lang dai pham aidi Bharat ki di akhoi gi matai da leyena akhoina ima Bharat ki India ki map si manung sida akhoi Manipur leiba mafam sibuni mana kabina saithari se prakriti imagi nungaiba sanapham aidi prakriti se yamna nature sida ima sigi yamna phajaba saktam amakha akhoi gi leiba do aduni haina kabina magi mapukning da Ereipak si urakpa matamda mana gyan tarakpa matamda mana iba hirakpa matamda mana khanba hirakpa matamda kabina phongdo amba adugumba mari se chaklaba thamoi gi awaba koknafam chaklaba thamoi di kaino akhoi nungaitaba mayam ama leirakpado miyoi punsida aningamdaba awaba mina amaonda lakjakhiba sinasingba mayam chaklaba thamoi gi awaba koknafam aidi Ereipak se uru matamda magi nature se uru matamda kabigi pungningda nungaiba pokpa aidi awaba do ko haibadi ma se awaba do hohangiba awaba do kauhangibane kanana akhoi Ereipak Manipur kungna panba mahei marong chumna satpa phaugi charong akhoi di phau si labuk lamhang sida akhoi phau lau raga saba Ereipak ni aduga cha lamkhudik makta su lau uba haibase thadokna ba yadraba miyoi bagi punsida akhoi gi jibika piriba adugumba phaugi charong miengi lambida aingba pinabi miengi lambida di mina yengu bada akhoi yengu bada akhoi aingba pinaba aidi nature sibuni mana haise nasagi watana chengjen di hullibi watana chengjen punsi chengjen kaina haise punsi chengjen loidri haibadi kainoida akhoina chak
chadana akhoi hingnanabagi leiriba hingnanabagi-damakta akhoi chariba chinjak punamak charingaida matamdadi akhoi chingjen loidaba haidi leitragandadi sirakandadi kanamta charadredana aduni man haise nachagi watana chingjen di hullibi kunja khudingmakta chingya tamya punamakta kunja haidi uri unana saba khangpok yam holy place haibane building ga sidi kunja kaudeko building awang ba mathon tara kun manga bhau 25 20 30 bhau hena lei adu manipur da di adu makti yaudri male adu atopalang da sumyeng jabadati thibada loibang khambang naide adugumlaba building du natte man kunja haise yamna uri unana kupsellaba khangpok sang ay yam holy ni na yam holy place ni dana ay aduda luxurious yaude ada kaimta yaude yamna isam chamba khoigi nature na pirakpa poching sina saba adugumlaba muniri sisingna ga leiriba khangpok sangto kunja khudingmakta chingya tamya punamakta pombina cheklada nagundo saksari pombina idi yumda yokpa yumda leiba iram sida hingaga saujaba iram si dada hena nungaijaba usek oya singse pombini aduga chekla haibasina lamdam tamna pairakpa lamdam arapadagi pairakpa aduna pombi chekla idi usek oyang haktani adubu amana yumda yamna poksaba ayumda saujaba aduga chekla haibana lamdam tamna pairakpa to khona chekla nagundo saksari adi pombi chekla mayamse santi gi asikpa ira di sinthari santi gi asikpa ira santi di ayingbani asikpa di asikpani asikpa su yamna kano isolated oiba asikpa adi wakhanga khanbada di yam isolated place ekhoina pama idana irang base ira di sinthari puksel taplabi nangumbi napari luna tawjabi napari haiba se akhoi ariba londa napari haiba di machanu pa haibani anamo haiba taraga na machanu pi haibani ane puksel taplabi nangumbi napari luna tawjabi hadi mana athauba singse saithara ibanina athauba singsidi nupa ngaktanina napari haiba samana bina taroi kana di leibage na samana bina taroi hairaga di nupi da muglae samana binanga manaba na taroi haibadi ima lebak siga manaba kana leibage siniman harise nangumbi imabu kadai ja yaubage ari ima nang bu henba na nature dadi asukki matik yam chikna ingna loina bak sembirame chingpat turen amata watanaba adagi usek waya punama ngasi khudamoina hairabada kaibulam jawda leiba akhoi sangai se prithibigi mafam atai da phangdaba ado kaibulam jaw sida mangurabani hujti masing yamna hengale adu imagi tambak sida hingba ngamjari neba aduni mana punamak ningsanguraga nangumbi imabu kadai da yawbage akanba mayam pokjabi athauba mayam yokjabi akanba mayam poi poktabadi nate ko hujiksu asekta manipur sidi ekta line thaba lebakni aduga akhoi sidai haugiba mayam ama prithibida saktakpa se sports ki lamda akhoi mericom leire ko adagi technology ki lamda ade scientist ki lamda every hiram sida maitei macha singse samna harabada yamna marin panba nupi da oiro nupa da oiro masi yam ngakningai su oiba aduda mana amuk palai akan bachayam pokpi athauba mayam yoksabi di akan bachayam pokpa cha akan ba macha mayam po kanda athauba mayam athauba akan athau adi doubling di oiraga akan ba athauba ani sigi akhoi strength se mase kana da yauge bu Birendra Tikendra nongsaren napari nongsaren edi kaino lion duni lion se chagi ning thawni ko aduna chagi ning thawdubu mana sida hapsal ise saireng sida Birendra Tikendra edi bira habedagi lakpani Birendra se bira di thawna phaba habani aduna Birendra Tikendra jina kam thawna lege bu British na ma se heng tawraga hingna Farsigi thagai kaadana maraibak majati bu mikhapon gadabagi saruk haidana tawrakpa British ki mayokta tawrakpa thabak mayamdo adudaidu da moina
yam powerful oiba matamduda moina palambada yam nuksijani ado Farsi tawba di mangakta thori huksalaga sehalineba Bharat ki puya da mamingdo sonari puya di puya puran haiba taraga di ariba lairik haibadi ko puya haiba taraga di ngasi iriba saireng wareng yam phasa kamal na iramasu sawna iramasu moina iramba lairik singse puya haiba yade aduna mahaka bia sumaina amuk lakani puya haiba tarana yam ngallingai matamdagi ko iramlaba adugumba Bharat ki puya da maming sonari Bharat ki Manipur gi nataba Singthang len ningthau athoba bhakta lairang len lu henba asuki matik phajagraba sanagi murti jai Singha ningthauren marti thodang da thoujangba thoburen adi marti thodane mama leba ki jamakta thawai na pontha oigiba adugumba ningthau singdo adubuni mahangna jai Singha murti ningthauren marti thodang da Thoujangba thoburen kain thou dubu puba khwaigi athobo oina chongthokpa British lamkhai pantheng da nipa thoklaba lan thongda aidi British haisigi mayok da kanamta na lepa ngamba nate matamduda ekhoi Manipur da laijariba lairik laisugi school phajana ngasi leiba sumaina su laijadriba matamduda ekhoi gi mapari singsina thengna khibado British ki matang sida kitang amuk thaidok charakanda British kangbu sing sina Manipur da la kanda hoi moi Manipur masa sing Manipuri tammi adagi ama tawi adu tawi haidana mayam amasu magi merital lei adubu moina ne otpa neiba haitare ko akhoi da magi masagi maram ne haidana khoi gi kano tawba ngamdaba Sauthokchana aigi imani aigi inkhoni kain tawba ngamjadaba moi makhada dum thambado adaiduda British ki kaino yumai thaba ngame matamduda hanba nupi lanse thoeba aidi kainoida moina British ki yumse thadore mai thadore adaidi kamai tawge bu nupi lanse kamai tholake bu yumse thadoko matamda British lei bagi mamang na te moi lae moi mayumse chae adaidi moi Meiteilol thoba adagi ma kokhala kanda no jing magyum si chaoina moina pi ba matam sida akhoi gi yum ama khudakta mai thadok khraga sa bai sumakta bu khudakta hekta yekpa ba hoboda yang warim ne ado sa dorim ne ba maduda matamduda akhoi se ki yum ama phangba nate jingdagi hongyan dorim ni I phalu dorim ni adagi kari mayam se torokpa sida nupa sing se sapham thapom khangter dandi ama su yawrim ni na matamduda British ki amuksu moina rule tawrim neba loirabra ngasi loirabra du loirabra man khang bangamdra kan sai se nupa singsina wabado aikhoi nupi singse magi imungi nupi singsina thokla aga British ki mayok ta nupi lan ahanba nupi lan se hogiba aidi kai no da akhoi di nupi se adum nupa imung manung amada nupi na kayamuk yamna Thoudang yage haibase ahanba nupi landu tadi yam chengna akhoina madu nainarura kanda adu ko ani suba nupi lan thoki matamda di nupi lan se asengba nupi lan se oira amnina madudana anamba ningsang badawna 12 December gi se ase ningsang badawna tawi adu khwai dei nungsiba di ahanba nupi landu da mai nupa singse chaba matam chan chaba ngamaktre wabana su loiraba matam se nupi singse thoklai sim khaktang panjaramge Singthang len ningthau athoba bhakta lairang len lu henba sanagi murti jai Singha ningthauren marti gi thodang thoujangbu thoburen British ki lamkhai pantheng da nupa thongna lan thongda mingsat ki sida ura u tharamba mingsat ki urong khilamba hai magi mingcha sim lengba nai rojaba nongsani lion ni Gambhir Singha gi laipoki machani Gambhir Singha ID chahi taret khuntakla aba Manipur sida mi amata mayum changa lei ngamdramni ko chahi taret khuntakpa sida wana olakpa se magi wari sida mu yenguraga di aduna tawbagi budi ningthau haktak tu da maga nungaina da ba mayam ama leiram khini moi thang chiktana wasangna khibani maitrabak se amuktang di ekhoina joy tawsi hain adudani ekhoina chahi taret khuntak tana akhoi Manipur da leijari ba yam khidarba mi singse thawai gi
thawai punaba chenbada Manipur gi wangmada khundadana kasarda leriba Assam da leriba mayamse aduna aduga adu mafamduda dum hainagidana ko hujik phawbada changaktaba aduga Manipur budi yam nungsiba adugumba mayam ama leiripse aduna maduda Gambhir Singha ga Narasingha ga mana haise Gambhir Singha Narasingha laipoki nachani hadi laipoki laigi mapok genius haba aduna ma genius ne aidi lai na tharakpa mi ne ba kaiginoida awabu kamaina tanthokjana yam moigi mihache yamna kaino tawi hai u mathakta loti hingde makhada lolade awase mathakta yenge na khoi ima hoina wari libi beta boxing wari libi beta yawi awa aidi mathakta sum yenga ga ne u mathakta lotpa sa hayala anganga se nungpak ta hayala ga hajan adugum labas khundaba ngamdrabado Gambhir Singha Narasingha ani se poglakpadagidi moina mama lebak se udhar torokjana amuhana hingalanba aduna ni kabina Gambhir Singha Narasingha laipoki nachani laigi mapok genius adubu amaromda genius aise laipok aise laigi mapok ne na sumpham leiraga di genius to kaisu nate genius is nothing it is 99% of perspiration kaina koi tamai aduna moi su yamna moina chattana kasardagi lami khomaktana kaidodana tawriba moigi struggle myamdo ekhoi soidana wari si atopa wari da phairaga di wari khangakani leipaki wayel langlonda yekna ba yekhai lalongdo leipak se kaino ne lan yam tuiba lepa prajagi pena ba thoram da lai oiba aidi lai ishor sidi mi bu pelhan banga mi ishor da ekhoina changjaba natana mon haijaba natana kaim ho atai ishor da challenge tawdana ishor da nomai caption ba kai ka amata leite dana aiduna prajagi pena ba thoram da lai oiba di ishor sina mi oiba da yamna mon da changjara ko mi bu thaujan bi ba suguma mayam se sumain tawdana Gambhir Singha Narasingha ni busu lai oiba haipse madu changdamna ra ineba ishor koloina korogum na ngan khiba ishor gi koloina koloi edi minglen haibane ishor gi koloina korogum na ngan khiba numit kum nam ngan khiba haiba numit kum nam ngan khiba mingbu phange Chandrakirti ningthosing kokthakta kiriti edi kokthakta kiriti edi keno luhup uptana ningtho oikhraba magi mamingse pange British samanbu sanman edi magi Izzatto Loksingna Lokhido Id British ki Samarja Bukanana Maitrabakta Salhangi doino Adu British ki Saman Loksingna Lokhido di Loksingna Equigi Loksing Sina British Sing Sitan Tokwangi Kara Makai Awaban Ankragasu Awangi Tawangu Mangdangaliba Awangi Tawangu di Drubatara Habane Awang atia the totally but Tawangum Tawan Hebadine Tawamisak Habane aduna awang atia makoida druva tarana mamna sikla mamlaba hingda maikei tai druva tara sa awang da thopanina samudra daga hi hon ba kangbu singsidi awang la makhara kai se moi khangde ado kadai da no khon chali se ba khangge haragadi druva tara si yenga kanda sidi awang pang chale na kai se adumai khangna ba aduguma thawamisa awangi thawangum na mangdanga liba asumba nasa poktuna aidi drubatara na ekhoi gi maikei takodo adumai tawdena drubatara ga changdamna ra ineba ngasai gi akanba British pu kaino Manipur dagi chalhangiba ngamba asumba nasa poktuna namanaba mangjin thaduna namanaba mangjin thaba di yamna kai haini makok mithongba ai mamana bagi mangjin thawne ka haibse adai tungda dum chaluko tungda iluko haibsidi angang oring matamda ka di ahangi matung iluko ka de haine ko aduga mangjin thabai sina front lom da mamang lom da sum changba tunghanda ba ayukki sajikum momondi noklambi sajik thaba tholok paise yamna kainoni thawam saki maraktani thawam saki maming tongan balai ko drubatara adagi sayon tare ke thawam sa saptasi mandal kaina khoi thawam saksi gi su khoi ngon education si yamna
piramba hojiki matamdadi tambra tamdabra do ai khangjadre saklengi mirenda atiada tarambi phattaba nacha kayana kalakpa mi maina chuduna phattaba idi yamna pukning phattaba ko mi phattaba kayana kalakpa maina kalakpa jealous yam chawbodo maina chuduna tathiwa haiduna imabu chenthare aidi imagi macha singse phalaktragadi kanai macha kana mama kanano macha kanano macha kanagi mamano aidi ima lebak se asuk phobam se chenthare di khoigi lekha tare imagi phinada amot patairare hujiti manipur lebak sida leiriba miyoibagi lichatse sibu kabina tharini nauna horak panacha sing imagi thodang kawba sing nauna horak paidi anoba generation sida imagi thodang kawba sing asigumba imagi mingthiba leiriba aina mana yamna nungaitaba wahini kokhange ningdaba kayana pangliba kokhange ima leba pu mingchat lehange haragadi macha singse phaba taba natro aduna mana kabina yamna thamoi songna kokhange ningdaba di ima se kitang ware haragadi nasa sing mayam changdana ima nang kaida warino kamai tawrino haidana magi mama da haibam thopado adu haidabado aduna kokhange ningdaba di awabada imagi awabado kokhange ningdaba kaya da pangliba pangineba tawriba mayam se yam pangkrajani napari nongsa khibikti sangkhare kalgi khayati aidi napari nongsa di athauba mayam dudi loinabak ekhogi punsi loikhre adugi damak tengthari imana aduba isadu la aroidro Darendrajit gumba thangal gumba aduga pauna gumba aduga narasingha gambhir singha gumba machasing aduma thona phaba mayam do mamaduna ningsingnu leire sinikabe khandare adubu leihoba nachane aidi leihoriba macha anoba polokpa mayam se wakhan leitaba singsina kaim khandre sini Meitei gi minglendi kauraga matri thodang di kauraga Meitei gi minglendi Meitei nongsa kanba kaina adum isaida bhau yauri aduga matri thodang di kauraga mama budi kaim khandaba aduga moin tawning ba tawdana ngasi sama sida ekhoi amuba kali tairiba macha singse napal gi ingang na phijon da tairiba napal leidi yamna napal tawba yam bright idi aina tawbana khitang mai napal duna aina tawbibani ne aina sembi bani ne aina puthoklam-bani ne kaina tawdana masi wahai sida napan si yaurimni noroki leikhomda helda laibakta thilliba norok adi yamna phattaba mayamgi leifam dubo khoina norok haina kawi sarga martar patar hai ahum ada sarga sina khwaidi wangba mafamni adiga martar sina khoi leiba mafam sini norok haba sina yamna kai haini afabam ta khanba ngamdabra phattaba miyoibagi mangnaba tawba punamakse norok panglaba nacha mayam se loksing soinai ba pumba se panglaba adi mo mayam se pangnana tawrini loksing da soinai rabani soinai ba di disfigure oirabani lakhigani amuktang imagi tampakta aidi moi siramdai da ni khangde amani khangde moi se o khoina lalu ri se sukimatik lali ko kaina khalakpa matamda mana ima se ningsinga khani sini tawkhini thodang di imagi damak isor pokpi palemo isor pokpai dinga saigi mioi bana laiga manana compare tawkhraba narasingha pokpi debio narasingha si akhogi manipur bu udar tawbada yamna kanba thodang lokhiba akanba nupado mittagi irado amukta taithokho thainagi minokto amukta nokpikho haina mana khogi kabi sina amana magi imagination magi wakhanda ngasi se ima se lekha tarabanina macha singna lekha tarabanina ima se lekha tare adoragadi ima bo muk phanabagi jamakta kabina asa ama thambirami aduna sereng asi hauji loijare explain tawba kaigumba difficulties aidi nungaitaba lerga sodum hangbirau aina ngamjaba makai hangasage matang asidadi sereng asigidamak loisinjare thank you tabiri bapunamak amadi
Isa ibema Aruna Huidrom Thagachari